ꯉꯁꯤꯗꯤ ꯑꯩꯅ ꯎꯠꯆꯔꯤꯕ ꯃꯌꯥꯟꯁꯤꯡꯁꯦ ꯁꯤ ꯇꯧꯔꯒ ꯑꯩ ꯃꯊꯦꯜ ꯂꯨꯀꯣꯏ ꯈꯔ ꯁꯦꯝꯖꯔꯛꯀꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯆꯝꯊꯣꯡ ꯍꯥꯟꯅ ꯊꯣꯡꯖꯒꯦꯅ ꯑꯩꯅ ꯀꯣꯕꯤꯁꯦ ꯍꯥꯟꯅ ꯐꯨꯠꯆꯕꯅꯦ꯫ ꯉꯥ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ, ꯑꯗꯨꯒ ꯏꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯒ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒ ꯑꯩꯅ ꯅꯣꯏꯈꯥꯏꯖꯕꯅꯤ ꯁꯤꯁꯨ ꯍꯥꯞꯆꯤꯟꯖꯔꯒꯦ꯫ ꯁꯤꯡ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ꯫ ꯃꯌꯥꯝ ꯃꯈꯨꯝ ꯍꯥꯡꯇꯣꯛꯑꯒ ꯑꯝꯇ ꯌꯦꯡꯖꯒꯦ꯫ ꯃꯌꯥꯝ ꯃꯨꯟꯖꯟꯖꯔꯛꯑꯦ, ꯑꯗꯨꯅ ꯄꯥꯂꯛ ꯍꯥꯞꯆꯤꯟꯖꯒꯦ꯫ ꯑꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ꯫ ꯃꯌꯥꯝ ꯆꯝꯊꯣꯡꯁꯦ ꯉꯥꯏꯍꯥꯛ ꯐꯨꯠꯂꯤꯉꯩꯁꯤꯗ ꯑꯩ ꯀꯥꯡꯉꯧꯒꯤ ꯑꯝꯇ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯆꯤꯟꯖꯔꯛꯀꯦ꯫ ꯁꯤꯡ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ, ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ, ꯑꯗꯨꯒ ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯑꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ꯫ ꯃꯔꯣꯏꯁꯦ ꯐꯖꯅ ꯃꯨꯟꯅꯕ ꯉꯧꯖꯔꯦ, ꯑꯗꯨꯅ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯉꯧꯖꯔꯛꯈꯤꯒꯦ꯫ ꯈꯖꯤꯡ ꯃꯨꯟꯗ꯭ꯔꯤꯉꯩꯁꯤꯗ ꯌꯣꯡꯆꯥꯛꯁꯤꯁꯨ ꯍꯥꯞꯆꯤꯟꯖꯔꯒ ꯄꯨꯟꯅ ꯑꯝꯇ ꯉꯧꯃꯤꯟꯅꯈꯤꯒꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯃꯈꯨꯝ ꯑꯝꯇ ꯍꯥꯡꯇꯣꯛꯑ ꯌꯦꯡꯒꯦ ꯀꯥꯡꯁꯣꯏꯁꯦ꯫ ꯃꯨꯜꯂꯕꯗꯤ ꯃꯥꯜꯂꯦ ꯑꯗꯨꯅ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ, ꯃꯩꯁꯦ ꯈꯔ ꯂꯩꯊꯒꯦ꯫ ꯊꯨꯝ ꯊꯥꯛꯄꯒꯤ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯉꯥꯏꯍꯥꯛ ꯐꯨꯠꯆꯒꯦ꯫ ꯊꯨꯝ ꯊꯥꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯐꯨꯠꯆꯔꯦ, ꯑꯗꯨꯅ ꯏꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯃꯅꯥꯁꯦ ꯍꯥꯞꯆꯤꯟꯖꯒꯦ꯫ ꯑꯗꯨꯒ ꯃꯅꯝꯁꯨ ꯅꯨꯡꯁꯤꯅꯕ, ꯑꯗꯨꯒ ꯏꯁꯥꯗ ꯆꯥꯕꯁꯨ ꯅꯨꯡꯉꯥꯏꯕꯅꯦ, ꯐꯕꯅꯤ, ꯏꯁꯥꯗ ꯌꯥꯝ ꯀꯥꯟꯅꯕꯅꯤ, ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯗꯥꯛꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯕꯁꯦ ꯑꯣꯠꯈꯥꯏꯖꯒꯦ꯫ ꯀꯥꯡꯁꯣꯏꯁꯤꯗꯤ ꯁꯤꯗ ꯊꯣꯡꯕ ꯂꯣꯏꯁꯤꯟꯖꯔꯒꯦ, ꯑꯗꯨꯒ ꯀꯥꯡꯉꯧ ꯑꯃꯨꯛ ꯉꯧꯖꯈꯤꯒꯦ, ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ꯫ ꯑꯗꯨꯒ ꯀꯥꯡꯉꯧꯁꯦ ꯃꯆꯨ ꯍꯥꯞꯆꯤꯟꯖꯒꯦ, ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ, ꯑꯗꯨꯒ ꯊꯨꯝ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ꯫ ꯁꯤꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ꯫ ꯄꯨꯗꯤꯅꯥ ꯑꯝꯇ ꯍꯥꯞꯆꯤꯟꯖꯒꯦ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯖꯒꯦ, ꯑꯣꯠꯈꯥꯏꯖꯈꯤꯒꯦ꯫ ꯀꯥꯡꯉꯧ ꯉꯧꯔꯤꯉꯩ ꯃꯔꯛꯁꯤꯗ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯦ ꯑꯩ ꯐꯖꯅ ꯑꯝꯇ ꯇꯣꯠꯆꯈꯤꯒꯦ꯫ ꯉꯥꯔꯤꯒ ꯊꯨꯝꯒ ꯃꯣꯔꯣꯛꯒ ꯁꯤꯗ ꯂꯩꯔꯦ, ꯁꯤ ꯍꯩꯖꯤꯟꯖꯔꯒ ꯑꯝꯇ ꯇꯣꯠꯈꯥꯏꯖꯈꯤꯒꯦ꯫ ꯀꯣꯟꯅ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ꯫ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯗꯤ ꯇꯣꯠꯄ ꯂꯣꯏꯖꯔꯦ, ꯀꯥꯡꯉꯧ ꯑꯃꯨꯛ ꯂꯣꯏꯅꯕ ꯐꯖꯅ ꯉꯧꯖꯔꯛꯈꯤꯒꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯀꯥꯡꯉꯧꯁꯤꯁꯨ ꯃꯨꯟꯖꯜꯂꯛꯑꯦ, ꯑꯗꯣ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯉꯧꯖꯈꯤꯒꯦ, ꯑꯗꯨꯒ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯩ ꯉꯁꯤꯒꯤ ꯃꯊꯦꯜ ꯊꯣꯡꯕ ꯂꯣꯏꯖꯔꯦ꯫ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯆꯝꯊꯣꯡ ꯑꯃ ꯊꯣꯡꯖꯕꯅꯦ, ꯑꯗꯨꯒ ꯁꯤꯗꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯂꯩꯖꯔꯦ, ꯑꯗꯨꯒ ꯁꯤꯗꯅ ꯈꯖꯤꯡ ꯀꯥꯡꯉꯧ ꯂꯩꯖꯔꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯥꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯗꯁꯨ ꯑꯅꯧ ꯑꯅꯧꯕ ꯀꯌꯥ ꯊꯥꯒꯠꯆꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫